ꯈꯨꯔꯨꯝꯖꯔꯤ ꯏꯃꯩ ꯄꯨꯝꯅꯃꯛꯄꯨ ꯍꯥꯝꯅ ꯇꯝꯃꯛꯆꯔꯤ ꯊꯝꯖꯔꯛꯀꯦ ꯃꯌꯥꯝꯗꯀꯣ ꯌꯨꯝꯗ ꯂꯩꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯅꯤ ꯃꯐꯝꯗ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯄ꯭ꯔꯗꯛꯁꯦ ꯀꯃꯥꯏꯅ ꯌꯣꯟꯒꯗꯒꯦ ꯑꯗꯨꯒ ꯀꯔꯤ ꯆꯪꯕꯒꯦ ꯑꯗꯨꯒ ꯀꯔꯤꯝꯇ ꯆꯦ ꯆꯥꯡ ꯌꯥꯎꯗꯅ ꯌꯣꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯃꯅꯨꯡꯗꯨꯗ ꯊꯝꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯤꯖꯤꯟꯅꯄꯤꯁꯦ ꯑꯩꯈꯣꯏ ꯁꯤ ꯂꯦꯕꯦꯜ ꯀꯧꯋꯦꯕꯀꯣ ꯁꯤꯖꯤꯟꯅꯄꯤꯁꯦ ꯑꯩꯈꯣꯏ ꯂꯦꯕꯦꯜ ꯀꯧꯏ ꯁꯤ ꯂꯦꯕꯦꯜꯁꯤꯒꯤ ꯄ꯭ꯔꯤꯟꯇꯔꯗꯨꯅ ꯁꯤꯅꯤ ꯑꯗꯨꯒ ꯁꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯤꯅ ꯃꯥꯒꯤ ꯔꯣꯜꯗꯨꯅꯤ ꯁꯤꯒꯤ ꯅꯞꯄꯤꯕ ꯆꯦꯁꯤꯒꯤ ꯄꯦꯄꯔꯁꯤꯒꯤ ꯔꯣꯜ ꯑꯁꯤ ꯌꯥꯎ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯄ꯭ꯔꯤꯟꯇꯔꯁꯤꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯂꯦꯞꯇꯣꯞ ꯑꯃꯒ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯁꯇꯦꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯑꯗꯣꯝꯅ ꯀꯔꯝꯕ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯗꯨꯝ ꯄꯣꯠ ꯌꯣꯟꯕ ꯌꯥꯒꯗꯒꯦ ꯑꯗꯨꯒ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯗꯣꯝꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯊꯝꯖꯔꯛꯀꯦ ꯚꯤꯗꯤꯑꯣꯗ ꯇꯦꯟꯇꯛꯅꯀꯣ ꯃꯌꯥꯝꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯉꯒꯁꯨ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯍꯧꯒꯗꯒꯦꯁꯦ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅ ꯈꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯅꯤꯡꯕ ꯀꯃꯥꯏꯅ ꯇꯧꯔ ꯍꯧꯒꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯔ ꯍꯧꯕ ꯌꯥꯏ ꯑꯗꯒꯤ ꯀꯗꯥꯏ ꯖꯒꯥ ꯇꯧꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃ ꯀꯣ ꯀꯔꯝꯕꯅ ꯀꯥꯟꯅꯩ ꯀꯔꯝꯕꯅ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯣ ꯊꯝꯖꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯤꯗ ꯌꯥꯝ ꯇꯦꯟꯇꯛꯅ ꯁꯦꯝꯖꯒꯦ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯦꯅ ꯉꯁꯤ ꯁꯟꯗꯦꯁꯤꯗ ꯃꯇꯝꯗꯨ ꯀꯥꯏꯊꯣꯛꯆꯔꯒ ꯁꯦꯝꯖꯕꯅꯦ ꯁꯤꯗ ꯃꯌꯥꯝꯅ ꯎꯕꯤꯔꯦꯀꯣ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯤꯗꯩꯗ ꯈꯪꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯈꯪꯖꯤꯟꯕꯗ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯈꯟꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯃꯌꯥꯝ ꯂꯩ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯦꯃꯥꯖꯣꯟ ꯂꯩꯔꯦ ꯁꯤ ꯑꯦꯃꯥꯖꯣꯟ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯤ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯃꯤꯁꯣ ꯍꯥꯏꯔꯤꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯩꯈꯣꯏ ꯄꯣꯠ ꯌꯣꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯦ ꯆꯥꯡꯁꯦ ꯀꯩ ꯆꯪꯒꯗꯒꯦ ꯑꯗꯒꯤ ꯆꯦ ꯆꯥꯡꯁꯦ ꯀꯩ ꯆꯪꯕꯅꯣꯅ ꯈꯟꯕ ꯈꯛꯇꯗ ꯃꯣꯏꯁꯦ ꯇꯧꯅꯤꯡꯉꯁꯨ ꯋꯥꯈꯟꯗ ꯍꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯄꯣꯛꯍꯜꯂꯦ ꯑꯗꯨꯕꯨ ꯁꯤꯗ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ GST ꯌꯥꯎꯗꯅ ꯄꯣꯠ ꯌꯣꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯌꯦꯕꯀꯣ GST ꯌꯥꯎꯗꯅ ꯄꯣꯠ ꯌꯣꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤ ꯑꯗꯣ ꯄꯤꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯍꯥꯏꯔꯤꯁꯦ ꯑꯦꯃꯥꯖꯣꯟꯁꯨ ꯄꯤ ꯐ꯭ꯂꯤꯞꯀꯥꯔꯠꯁꯨ ꯄꯤ ꯑꯗꯨꯒ ꯃꯤꯁꯣꯁꯨ ꯄꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯣꯒꯤ ꯄ꯭ꯔꯗꯛ ꯑꯗꯒꯤ ꯑꯦꯃꯥꯖꯣꯟꯒꯤ ꯄ꯭ꯔꯗꯛ ꯐ꯭ꯂꯤꯞꯀꯥꯔꯠ ꯄ꯭ꯔꯗꯛꯀ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯈꯦꯠꯅꯕ ꯃꯤꯁꯣꯅ ꯑꯣꯏꯔꯒꯗꯤ ꯄ꯭ꯔꯗꯛꯁꯤ ꯌꯥꯝꯅ ꯍꯣꯡꯅ ꯐꯪꯉꯦ ꯑꯩꯈꯣꯏ ꯄꯣꯠꯁꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯐꯠꯇꯕ ꯃꯥꯟꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯌꯥꯎꯕꯗꯨꯁꯨ ꯑꯩ ꯃꯇꯦꯛ ꯑꯃꯈꯛ ꯁꯤꯗꯩꯗ ꯑꯗꯨꯝ ꯁꯦꯡꯗꯣꯔꯛꯀꯦꯕꯀꯣ ꯊꯝꯕꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯈꯟꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ GST ꯌꯥꯎꯗꯅ ꯄꯣꯠꯁꯤ ꯌꯣꯟꯕ ꯂꯣꯏꯅ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯄꯣꯠꯁꯤ GST ꯌꯥꯎꯗꯕ ꯄꯣꯠꯁꯤ ꯂꯣꯏ ꯌꯣꯟ ꯌꯥꯀꯥꯟꯁꯤꯗ ꯃꯥꯒꯤ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟ ꯂꯩ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ GST ꯇꯦꯛꯁ ꯌꯥꯎꯗꯕ GST ꯌꯥꯎꯗꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕꯗ ꯂꯥꯏꯔꯤꯛꯀꯨꯝꯕ ꯍꯥꯏꯔꯣ ꯑꯩꯈꯣꯏ GST ꯌꯥꯎꯗꯕ ꯄꯣꯠꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯣꯏꯅ ꯌꯣꯟꯒꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯗꯒꯤ ꯑꯗꯨ ꯅꯠꯇꯕ GST ꯌꯥꯎꯗꯕ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯝꯁꯨ ꯌꯣꯟꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯁꯤꯗꯩꯗ ꯄꯜꯂꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ GST ꯌꯥꯎꯗꯅ ꯄꯣꯠꯁꯤ ꯀꯃꯥꯏꯅ ꯌꯣꯟꯕ ꯌꯥꯒꯗꯒꯦ ꯃꯁꯤ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯃꯦꯟ ꯚꯤꯗꯤꯑꯣꯗ ꯊꯝꯖꯅꯤꯡꯉꯤꯁꯦ GST ꯌꯥꯎꯗꯅ ꯄ꯭ꯔꯗꯛꯁꯦ ꯀꯃꯥꯏꯅ ꯌꯣꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯗ ꯐ꯭ꯂꯤꯞꯀꯥꯔꯠꯅꯁꯨ ꯄꯤ ꯑꯗꯨꯒ ꯑꯦꯃꯥꯖꯣꯟꯗꯁꯨ ꯁꯤꯗ ꯄꯤꯌꯦꯕꯀꯣ GST ꯌꯥꯎꯗꯅ ꯌꯣꯟꯕ ꯂꯣꯏ ꯌꯥꯏꯑꯕ ꯌꯥꯕꯗꯨ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕꯗꯨ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯣꯏꯔꯣ ꯑꯇꯣꯞꯄ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯥꯏ ꯁ꯭ꯇꯦꯠꯇꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯇꯨꯗ ꯄꯣꯠꯁꯤ ꯂꯣꯏ ꯌꯣꯟꯕ ꯌꯥꯏꯑꯕ ꯃꯁꯤꯅ GST yꯥꯎꯗꯕ ꯃꯤꯁꯤꯡꯒꯤꯅꯦꯕ ꯑꯗꯨꯕꯨ GST yꯥꯎꯕ ꯃꯤꯁꯤꯡꯒꯤꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯌꯣꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯦꯕ ꯑꯗꯨꯒ GST ꯌꯥꯎꯗ꯭ꯔꯒꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯇꯨꯗ ꯄꯣꯠ ꯌꯣꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯒ GST ꯌꯥꯎꯔꯒꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯌꯣꯟꯕ ꯌꯥꯕꯒꯤ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯑꯃꯨꯛꯀ ꯃꯤꯁꯣ ꯑꯗꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠ ꯑꯦꯃꯥꯖꯣꯟꯁꯤꯗ ꯑꯃꯨꯛꯀ ꯄꯣꯠꯁꯤ ꯃꯤꯁꯣꯅ ꯍꯣꯡꯉꯤ ꯑꯗꯨꯒ ꯑꯦꯃꯥꯖꯣꯟꯗꯅ ꯑꯃꯨꯛ ꯇꯥꯡꯉꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯤꯁꯣꯒꯤ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯑꯩ ꯊꯝꯖꯔꯛꯀꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯌꯣꯜꯂꯤꯕ ꯄꯣꯠ ꯄ꯭ꯔꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯣꯅ ꯑꯗꯣꯝꯗꯒꯤ ꯀꯃꯤꯁꯟ ꯂꯧꯗꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏ ꯃꯤꯁꯣꯅ ꯑꯗꯣꯝꯗꯒꯤ ꯀꯃꯤꯁꯟ ꯂꯧꯗꯦ ꯑꯗꯩ ꯑꯗꯣꯝꯅ ꯄꯣꯠꯁꯤ ꯀꯦꯟꯁꯦꯂꯦꯁꯟ ꯂꯥꯛꯑꯦ ꯋꯥꯔꯤꯅꯤ ꯄꯦꯅꯥꯜꯇꯤ ꯂꯧꯗꯦ ꯐ꯭ꯂꯤꯞꯀꯥꯔꯠꯀꯨꯝꯕꯗꯤ ꯑꯦꯃꯥꯖꯣꯟꯒꯨꯝꯕꯗꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯧꯋꯦꯕꯀꯣ ꯂꯧꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏ ꯑꯗꯣꯝꯗ ꯂꯨꯄꯥ 100 ꯄꯤꯔꯒ ꯐꯪꯍꯟꯒꯗꯕ ꯄꯣꯠꯁꯤ ꯃꯥꯒꯤ ꯁꯤꯞꯄꯤꯡ ꯆꯥꯔꯖ ꯑꯃ ꯌꯥꯎꯖꯔꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯐ꯭ꯂꯤꯞꯀꯥꯔꯠ ꯈꯪꯗꯦ ꯑꯦꯃꯥꯖꯣꯟ ꯈꯪꯗꯦ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯆꯥꯔꯖ ꯑꯃꯃꯨꯛ ꯑꯦꯗ ꯇꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯄꯣꯠꯇꯣ 100 ꯄꯤꯒꯗꯕꯗꯣ 300 400 ꯌꯣꯜꯂꯛꯑꯦꯕ ꯄ꯭ꯔꯗꯛꯁꯦ ꯇꯥꯡꯈꯠꯂꯛꯑꯦꯕ ꯑꯗꯨꯒ ꯃꯤꯁꯣꯗꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛꯁꯤꯡꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯃꯥꯒꯤ ꯆꯥꯔꯖꯇꯣ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯗꯣꯝꯅ ꯃꯤꯁꯣꯗ ꯄꯣꯠ ꯌꯣꯟꯕ ꯃꯇꯝꯗꯗꯤ ꯍꯣꯡꯅ ꯌꯣꯟꯕ ꯉꯝꯃꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯦꯕ ꯃꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯃꯌꯥꯝꯗ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯡꯅ ꯊꯝꯃꯣꯏ ꯁ꯭ꯇꯥꯔꯠ ꯁꯦꯂꯤꯡ ꯑꯅ ꯁꯤ ꯊꯩꯁꯦ ꯁꯤꯗꯩꯁꯦ ꯁꯤꯗ ꯕ꯭ꯂꯨ ꯀꯂꯔ ꯉꯥꯜꯂꯤꯁꯤ ꯁ꯭ꯇꯥꯔꯠ ꯁꯦꯂꯤꯡ ꯅꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯆꯪꯕ ꯍꯧꯒꯗꯣꯏꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯀꯃꯥꯏꯅ ꯄꯣꯠ ꯌꯣꯟꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯊꯝꯖꯔꯔꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ
GST yaudana pot kamaina yongadagi adigi khoi yum da India gi mafam khudimakta iban Manipur da phawba pose khoi leiribi state da ai na phanganing ba item product tu khoi na yon ba yai ya de habdu gi potuni yon ba yai tawdabu GST yaudaba pot GST thire da pot adum da oina moina yolan bi khudong sabse piba sidu dum yauri ko aduga ama khana ngasai thamjaning base sisna khoi online platform da yon bagi product tu man leire adu sida khudong chaw kha khai ta ding sai Amazon zu Flipkart su sai pot si customers na khoi Misho or so pot si khoi customers leire kanda high pot si customer na return lang matam da di sai courier charge Misho or so Amazon or so Flipkart or so pigane ba kanade pi do no seller de ka khine paisa seller na kemba product si customer na yorkan customer na mana hal return tawre sta moi return facility yawuni na posi yor matam da adungi product tu profit phangba or phangdaba magi Misho gi oiro Amazon gi oiro Flipkart ki oiro magi shipping charge to kakkane ba adu kak matam de ki tawre customer sai gi seller pot yoli ba midun na oina moi da mang ba haitare si posolai tab natte ko adu maruin thamjaning ji koina GST register tawba haibasi dabu ke dabu tai adungi charter accountant na ma dum tha khodingi magi fee ma dum lei dune ba haide khoi gi filing tawba gi haitare GSTR 1 GSTR 3 bi na tha khodingi dum filing tawdaba ya deba yaw tawda da na magi charge dum dum kai aduna GST register tawga ma dum maintain tawba haise arrive natte adum kai di magi charge dum pi bani na paisa je dum tha khodingi chat le haitare tawdabu koina Misho da product se yor matam da nungai ba angkhak lei haitar ga di kaino hakanda product se atai tai leiriba Amazon Flipkart kum lei myam ji mai di khoi gi yoli ba mi jing du da magi charges myam hapsalak pa namar kana posi yam tang na yon da bya da pot da makhak lei Flipkart wire ka su ko adu tawba da bu Misho da di hairiba myam du commission ama myam du amata happy de haitare zero commission o hel haitare aduna Misho da product se pot yon ba jina hena nungai aduna mayam na su online da po yoning mayam lai bodo all India gi wang mada haidi sorry India gi manung dai ba mayam na khoi pot yoning matam da khoi gi komai tawdana posi yon ga dagi khwai dagi karma platform nungai ba gi na khan matam da sida iri se zero commission fee ga na yawri ba penalty charges ka si khoi kaim da si ma mayam si ko oidune ba dom dagi aduga Flipkart kumba Amazon da di singa mayam si kak pana mor kan da seller jing si posi tang tang na yola pe ni dun yola ga di magi yoni bareta man tata gi man amniba tawada khoi company factory de gi khoi na laura ga posi yola matam da di sai ke magi profit tu lang na ko na matam da di sai gi ka present da matam da wa ba haitare ko seller me amse si ju thema da na te ko tawada wa da na online da posi yola matam da karama platform ngai ge kan da sile GST yaw da pot yon ba yaw di loina yawi tawada bu hai bu state to the lady by state to the have the back to the lam do the adom do na posi GST out and posi yon by yai have to master si video thambani tawada na Misho da kamai na po yon ga dage Amazon kamai yon ga dage natraga Flipkart da kamai yon ga dage have to the adom na so YouTube ta dum any video ma search to matam da GST yaw dun yon ba ya ba pam kanguzing have ta ko adum phangbi gani adu tawra matung da adom na hai ba platform kam ma chana ga de khanbiyo ko sida da mamang thamse kai ki changa da ge ha kana sai en hai jaba do printer ma da ka wai aduga sai gi koi gi bank counter ka wai re aduga sai gi laptop ko system sum se da ka wai hai jaba ta re ka adu sim da le ga loi tau ba ba thabang ata ni hai de aina thabak chatraga zu ai yom du da office ma ha tau ba pot mayam sida phange hai ba ta re ari adom thabak chakre adom le hori family member jing na adom se adom operate tau ba pot ni aduga adom just mi ma kha da lai ba post na te da na ka smai taw ga khoi gi yum da lai ga taw thabak tu lai ha du gi video za salot na thamjabane aduga mayam na su taw min ba lai ga di ha post ko tum sab si low view ha ba wai sai ga yembir punang bu khurum sari